Ahanmamaktada khwai mayambu Manipuri wari gi lekongi sinena taramna okchabalona ikoknono khurumjari ngasi sumok sagumna anawo wari masa ani kak puduna lakchari wari masa ani si atenba wari ngaktani wari masa ani sigi aibana Saratchandra Nongthombani wari masa ani si ing sok _1953 tang tara tha taramathoida ikhiba warini haujik mayam punna taminarasi ahanbu wari masa sigi mamingna Cheina ningsingloi mammi tasengnamak mammi punshida tauba yaba sintha kaya pailure hotnaba yaba hotnarure ningak pakudimak amatta mahau tangdanadi tokhide tasengnamak jack of all trade master of none haibadu tagadra haina thengnakhiba nate aina leiruba mafam tilluriba samas oiba fiumduda aina ningakpa punsigi sintha kudimak takhatpa yaba matang ngakni haujik isagi sahi kuntra khungang impan anigi tun mami taba mafam kunsuba sraptigi loloi lansilakpa matam dihaisu sanaba yana be isak itaw pakhang masagumli si mangai sara hende yamnadi lem pabamak natrabasu sel paige hairabasu ngamkidabri nate ikutta leikhibani atamidadi nauna yum palui ningakpa nungsit amadagi adudagi hauki punsigi sintha punsi lila chang yengki makhan maten sinphang kaya kala vidyada isai nungmaida mahi yanba ngamkhide punsigi chahi khara masing chanbidana mahanki amuk lairik iba kabira amadi oininglakkhi naha oibagi balepam khangdraba wakhansida mathong khangdraba wari khara ningsinglakpadagi iki phongki madumsu mahi yankide amuksu art acting stage artist punamakna punsibudi miraina khalli kala vidya lamsi uthokpani kala na puk thanbadi uthokte yumde lairibi nupina khu kamba horai chara henba tarai samsagi mayana de kanchibana lipun adudagi nathokpadi ngamda sado sahi amadi mapung pharigadra lau ubatai lau uduna yengba laumisu phana manungaina mapunsi lenai sahi amagi manungda tha ama anidang matam manglaga sahi chuppa phamduna saba lau ui umdu phawna chona hapi piklaba aikhoigi khot masadu phamduna chai nongmagi khrasti mawalai phawda tai chabadangdi chi launa konani khalli mi oiraroi kamdausigye lau ubasinadi mi oiraroi dukan phamsi dukan ninglakpaga pangthokpani mamang hingkhon masida wagi dukan macha masai araiba phawseng sanalupa kaithoklaga lalonsen oinai phana nungai sel leppa leite lakpa chatchiba lakpa khras sawi chup ahauba pana injang ahauba anau apen leithoi ahanba kaithena ukibadu sel thokpani haidana tek lauba lakpa yagnate aigi saruk tamlai lekai poeng sorat luongba nahut narengba kalaki dramagi seksana bagi association gi mung mata urak hangde invitation hanu hanthi naha ahan nupi angang maruk ngak sathokpiba thakthokpiba lauthokpiba yarige mi wate kui khraba kaw khraba kari nata wafam amagisu yarani matagum pokthok lei langla langjin chingthok lei thaurei pithoki piklaba seleptagi polokpa sendongna punamaktu mayoknaba ngamlakhide
Baki boyda patlaba hinsapna sileptagi hemalakhi. Dukan ikokoi adumaktada hanagi hanagum donation invitation credit amuk halakloidaba asiba sempham kaya mahajongi mapum oiba hinsapti paisa ama phawa watana thaubo lakhi. Somda masing thabidraba lupa makhagi hinsap mayamdudi makoina masing thabirakhide. Hi nolai thaurubuda ningsinglubada masing chingamdraba lupa kaya makhai kaya marakta thidokpa lausinba thidokpa sanaramba temporary customer kharagi chauraba hinsap sama yangkai humudra manga marfu punna lupa lising ahunga sami paisa humdra manga samudragi ironungda thadakhibagum tumin pangsinnakhi. Mi oiraroi toklasi dukan phamba tokpa tai anauba selep hapchinbidrabadi chalaiba ngamlaroi. Adudi hapchinbigadaba selepsina atoppa amuk yengbadi kamdawi. Nomagi asuk tongi asuk mangi khangdaba hinsap laitaba dukan gidi tikana phai thiba tawba tai. Hauna henjang oina ahanbagi lising taruk tangna selep oiraga paikhatkhiba thikadu tha anigi manungda lising mari tongi. Gari leitaba yade migi sel lising dokhiroi. Handakti lising kunmuki ama yengdaba yade. Lising kundagi lak makhagi pumnamakpu pumtoi bil sadringaida ingkhaiki project kenel koki sam phoiduna laibakta khumduna suduna khangki. Migi masena khwang koi adudi hojik kamdauba punshida khwaidagi ingba thabokchibu karino. Tolopta thabak tauba misingsi masa nana onthokna santida leinai adubu great masagi thabaksingdi tauningde. Tonsindana tolop sai tha amata lemi haibasi tade konadeda hai. Achauba great kidi khangdre tasengnamak makoidi nungairangani ai thajai. Adudi B sinadi hojiki matamda kaisu oidre. MA tamlikhuwa tari sahi anidang. Macha ahum surabi aigi nupina wana nangna lehawi. Lupa lising mga sangna haina singna MA tamba loisilli. Thoklaga thabak thiba hawi. Khabar kagasta advertisement kalam yengbada mili nai. Sanaba post itheng thengnade. Sahi ama khali. Tawpham lakpham ikhang khangde. Gyan men ama ita tade. Olakpa sahida basanta rituda sanaba post amagi advertisement kalam ama mit thakana pakhi tanna magdragas thai. Good academic year, honors and degree test in this subject concerned with a minimum mark of 55% B plus or high second class 55%. MPhil or PhD etc. Mapak kananabu yauba ngamgadage laibak yenge interview loikre lupa sen hungkatnai. Nilam lawbadawna lising tara manga karamnano maitai baki laik haibasa karamnano. Adubu pham amagidamakta matik chaba eme chama sel yamna pothoktuna oiba ngamkhibaduna lemnai chatnai ikaibide. Samasta magi mafam chauna khaknai sanman phangi. Tasengna tamhaudrabududi phare tamluraga thabak tahaudrabududi maitai bakta mi oina khanbide. Awabani maitai baki minok miwa ngangnaba paisa asi aisu phangki kaya kuina phangkigadawa mali punsi simadi. Ani suba wari masasi aroibo oina amuk taminarasi. Wari masasi mamingna uma babu.
ram ram babu ram ram hangkatna yengkhatlui magondagi hana khangkhrabani ma oiramni haiba masadu nongna pumchot chotlamle hapta ama numit masak uraktribani nongna mit mai pangba yakhide mikup amata lepte pit pit turengi ising imai nongmagi hengkalakpagi pau radio dagi tatna taba phangi mi kudimak atallai chunai thauna laibi kharadangdi khongban luungda torenda in chingli madusu nongmagi sara laimandabadagi henphadaduna tawbani khara laiba imungdadi mapan ipan thoknadribani hui hangdong phauba arum arumba mafam thinaduna kunkhibadagi machi lengnadare kari haruni hangdong uba yakhidraba aikhoigi arangbadu phau hangdong ubada kabak yenglamlaga saungna ngangkhibadagi hena machi lengkhidre aisu hapta ama hele imphal kaduna dukangi pot sai lautharudaba kari babu mana amukka hanna korokpaduda ningsinglai uma lepi haiba ma masadu thak nikna hojik phauba thongnauda leptuna aigi yathangairami ma ai matam kuinaraba customer ni aina tanna khungki nong maraksida karibu sitpagene uma baya jumja kaisa aigi nimitnine babu sitpa sitaba leppa yade makha tarai mithai sangam biscuit ngaikhone nong maraksida ngaihakta sufang khodana nangbo ma aningba yaudana magi eka garidu dukangi berandada ngasinduna thamlaga changlai naranine oidubo umabaya nong churabadi nong musu lepthu pumcho chokledo changlo maisi yaiulaw nong hanglaga chatlu ma changlaktuna mai yairei suruk masai ama puthokna pithai magi chahi chaurakna yangkhaimuk oigadra chairung chapi masa inap napi yamna sathina mubumak haibadi thokte mudi mui haigani kadai yaukhige haibano mana surup tu chamlaga maikhudu sangna amuktang kamthokladuna hairai Bishnupur nong maraksidabo Bishnupur amuk yorkigadaba hoi ngayak tumin leinai asuk kuibasi mahak kanano haiba tangdangba ai khangkhidri thengnai hapta kudingi jumsa kaisada toina adubu masu mathau chinbagum thuna chatkhi aisu karigumba kharadi magonda hanglakpa kuirabani matang chadaduna hangkhide hanglubagisu karidi kanagadoriba khankhi adubu khangdi khaningkhi khangda khanglaba matamda idong kumjakhi hoi mahak mithai yonba bayani magi maming uma asangba oiragana uma shankar prasad masisu khanglamloidabani maga aiga hinsab boida hinsab inabada khangkhibani ai maknati maming idrabasu mithai yonba haraga kalamdu ige thorangkhibani mana yakhide aina hangkidana mana taklakkhibani uma shankar prasad ngasidi punggi khangba khibi hanglakhi nahongnana manipura laiba sahi kaya sure sahi taruk tha khara ponglafam lamdi Madhya Pradesh hoi karigino asuk thapnadi hingnanaba upai thirakpani nupi angang lairaba natro hoi makhoidi hojik kadaida lairi Jamastanda haibadi MP da hoi nangdi amukta chatro kari chatte karigi chaloi handaktasu tha ama yumda lairui thorakpa kuidri oh aidi nangna laktabadu naduna laikhrabu ninglure angangdi kayano ahum nupa kaya nupi kaya nupa ani nupi ama
ꯃꯈꯣꯏꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯅꯍꯧꯔꯤ? ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯃꯤꯊꯥꯏ ꯌꯣꯟꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄꯗꯤ ꯉꯝꯂꯤꯕ꯭ꯔꯥ? ꯉꯝꯗꯦ, ꯀꯝꯗꯧꯅꯤ ꯕꯥꯕꯨ, ꯁꯤꯗꯅꯕ ꯍꯤꯡꯕ ꯇꯥꯏ꯫ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯗꯤ ꯊꯥꯏ ꯃꯈꯣꯏꯒꯤꯗꯃꯛꯇ? ꯂꯨꯄꯥ 100꯫ ꯇꯠꯇꯅ ꯊꯥꯕꯗꯤ ꯉꯝꯕ꯭ꯔꯥ? ꯉꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯣ, ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯃꯥꯒꯤ ꯎꯏꯜꯅꯣ! ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯔꯨꯇꯤꯟ ꯀꯥꯏꯗꯦ, ꯐꯩꯖꯣꯝ ꯃꯇꯠ ꯑꯃ, ꯐꯨꯔꯤꯠ ꯃꯇꯠ ꯑꯃ, ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯅꯣꯝꯕ, ꯑꯩ ꯃꯥꯕꯨ ꯊꯥꯒꯠꯇꯕ ꯉꯝꯈꯤꯗꯦ꯫ ꯍꯞꯇꯥꯁꯤꯃꯗ ꯀꯗꯥꯏ ꯂꯝꯗꯤ ꯆꯠꯂꯤ? ꯁꯨꯇꯤ ꯂꯩꯇꯦ, ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯊꯥꯔꯦ꯫ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ꯫ ꯂꯝꯗꯤ ꯀꯗꯥꯏꯗ? ꯅꯤꯡꯊꯧꯀꯥꯕ ꯗꯤꯃꯥꯄꯨꯔ ꯔꯣꯗ, ꯂꯩꯕꯥꯛꯄꯣꯛꯄ ꯎꯈ꯭ꯔꯨꯜ ꯔꯣꯗ, ꯌꯨꯝꯁꯀꯩꯁ ꯇꯤꯗꯤꯝ ꯔꯣꯗ, ꯁꯒꯣꯜꯁꯦꯟ ꯏꯝꯐꯥꯜꯒꯤ ꯂꯝ ꯃꯆꯥ, ꯏꯔꯥꯏ ꯕ꯭ꯔꯍ꯭ꯃ ꯁꯨꯒꯨꯅꯨ ꯔꯣꯗ, ꯊꯥꯡꯖ ꯃꯌꯥꯡ ꯏꯝꯐꯥꯜ ꯔꯣꯗ꯫ ꯏꯁ, ꯅꯪꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤꯅ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯕꯥꯕꯨ꯫ ꯑꯩ ꯑꯃꯨꯛ ꯆꯠꯀꯦ꯫ ꯀꯔꯤ? ꯉꯁꯤꯗꯤ ꯃꯤꯊꯥꯏꯇꯃꯛ ꯊꯝꯂꯝꯂꯣ, ꯑꯇꯩꯗꯤ ꯁꯦꯜ ꯂꯩꯇꯦ, ꯃꯊꯪ ꯍꯞꯇꯥꯗ ꯄꯤꯌꯨ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯕꯤꯁꯀꯨꯠ, ꯁꯦꯡꯒꯝ, ꯃꯤꯊꯥꯏ ꯄꯩꯕ ꯃꯈꯩ ꯊꯝꯂꯝꯃꯤ꯫ ꯆꯠꯂꯦ ꯕꯥꯕꯨ꯫ ꯐꯔꯦ, ꯌꯧꯔꯨꯔꯣ꯫ ꯆꯠꯈꯤ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥ ꯈꯔꯒ ꯑꯃꯨꯛ ꯍꯧꯈꯤ ꯑꯁꯨꯝꯅ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯎ ꯑꯃ ꯇꯥꯈꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯤꯂꯣꯡ ꯃꯈꯥꯒꯤ ꯋꯥꯏꯊꯧ ꯆꯤꯡꯒꯣꯟ ꯒꯣꯂꯥꯏꯗ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯃꯤꯊꯥꯏ ꯌꯣꯟꯕ ꯃꯌꯥꯡ ꯑꯃ ꯇꯛꯈꯥꯏꯗꯨꯅ ꯁꯤꯈꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯍꯥꯛꯇꯨꯕꯨ? ꯀꯨꯏꯅ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯏꯔꯥꯏ ꯕ꯭ꯔꯍ꯭ꯃ ꯁꯨꯒꯨꯅꯨ ꯔꯣꯗ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯈꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯕ ꯑꯣꯏꯁꯅꯨ꯫ ꯊꯥ ꯈꯔꯒ ꯑꯃꯨꯛ ꯍꯧꯈꯤ꯫ ꯅꯣꯡꯃ ꯑꯅꯧꯕ ꯃꯤꯊꯥꯏ ꯌꯣꯟꯕ ꯑꯃ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯂꯩ꯫ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯁꯥꯏꯟ ꯕꯣꯔꯗꯇꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯛꯇꯨꯗꯤ ꯈꯔ ꯈꯦꯠꯅꯅ ꯎꯔꯦ꯫ ꯃꯅꯥꯎꯔꯥ ꯃꯆꯥꯔꯥ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯔꯥꯝ ꯕꯥꯕꯨ꯫ ꯈꯣꯟꯖꯦꯜꯗꯨꯗꯤ ꯎꯃꯥꯒꯤ꯫ ꯎꯃꯥꯅꯤ ꯃꯥꯅ ꯀꯧꯔꯛꯈꯤꯕꯗꯨ꯫ ꯔꯥꯝ, ꯀꯔꯤꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯎꯃꯥ ꯚꯌꯥꯒ꯫ ꯎꯃꯥꯅꯤ ꯑꯩꯁꯨ꯫ ꯑꯩꯅ ꯉꯛꯅ ꯍꯪꯈꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯤꯡ ꯎꯃꯥꯆꯥꯟ ꯄ꯭ꯔꯁꯥꯗ, ꯎꯃꯥ ꯁꯪꯀꯔꯒꯤ ꯃꯅꯥꯎ꯫ ꯗꯗꯥꯗꯤ ꯄꯥꯎ ꯇꯥꯗꯦ, ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯊꯃꯣꯏꯅꯨꯡꯒꯤ ꯆꯤꯡꯅꯕ ꯍꯦꯟꯀꯠꯂꯛꯈꯤ꯫ ꯁꯣꯏꯗꯕ꯭ꯔꯥ ꯑꯩꯅ ꯇꯥꯈꯤꯕ ꯄꯥꯎꯗꯨꯕꯨ? ꯃꯍꯥꯛꯇꯨꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯈꯟꯖꯔꯤꯉꯩ ꯄꯥꯎ ꯇꯥꯗꯦ, ꯁꯪꯀꯔ ꯚꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯃꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯇꯣꯛꯈꯤ꯫ ꯆꯤꯡꯅꯔꯝꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ? ꯃꯈꯣꯏ ꯌꯥꯏꯐꯔꯤ꯫ ꯗꯗꯥꯅ ꯁꯤꯟꯕꯤꯔꯝꯂꯦ ꯃꯈꯣꯏꯒꯤꯗꯃꯛꯇ꯫ ꯀꯔꯝꯅ ꯃꯥꯗꯤ ꯁꯤꯈ꯭ꯔꯦ? ꯗꯗꯥꯅ ꯌꯥꯎꯔꯝꯕ ꯂꯨꯄꯥ 50,000ꯒꯤ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯍꯟꯗꯛꯇ ꯏꯇꯩꯃꯒꯤ ꯃꯈꯨꯠꯇ ꯐꯪꯂꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯕꯦꯅꯤꯐꯤꯠꯀꯤꯁꯨ ꯑꯃꯨꯛꯀ ꯂꯨꯄꯥ 50,000 ꯑꯃꯒꯁꯨ ꯐꯪꯂꯒꯅꯤ꯫ ꯄꯨꯟꯅ ꯂꯨꯄꯥ 1,00,000 ꯑꯩꯅ ꯁꯣꯟꯈꯤ ꯈꯟꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯐꯩꯖꯣꯝ ꯁꯦꯒꯥꯏꯕ ꯁꯦꯠꯄ, ꯐꯨꯔꯤꯠ ꯃꯇꯠ ꯑꯃꯗꯒꯤ ꯍꯦꯟꯗꯕ ꯁꯥꯀꯟ ꯑꯇꯦꯛꯄ ꯑꯃꯗ ꯆꯦꯒꯤ ꯎꯄꯨ ꯑꯃꯇꯪ ꯃꯤꯊꯥꯏ ꯍꯥꯞꯂꯒ ꯀꯣꯏꯅ ꯆꯠꯂꯝꯕ ꯎꯃꯥꯅ ꯃꯇꯝ ꯈꯔ ꯇꯥꯟꯕ ꯄꯤꯛꯂꯕ ꯃꯥꯒꯤ ꯁꯦꯜꯒꯤ ꯁꯦꯟꯗꯣꯡꯇꯅ ꯃꯌꯨꯝꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 100 ꯊꯥꯈꯤꯕ꯫ ꯃꯁꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯗ ꯅꯠꯇꯅ ꯂꯨꯄꯥ 1,00,000 ꯇꯥꯔꯕ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ꯫ ꯗꯩꯅꯅꯤ ꯎꯃꯥ ꯕꯥꯕꯨ, ꯅꯪꯒꯤ ꯊꯧꯔꯥꯡ꯫ ꯈꯪꯍꯧꯗꯅ ꯑꯩꯅ ꯆꯤꯟꯗꯒꯤ ꯁꯣꯟꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯕꯨ ꯑꯩꯅ ꯎꯃꯥ ꯕꯥꯕꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯈꯤ ꯇꯠꯇꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫